Pung kharagi khongchat Manipur laklamba Lok Sabha ki Opposition Leader Rahul Gandhi na Manipur Meeyam ki Apamba khudingmak Thabakta onthoknaba hotnagani haibagi Thajaba Pirambabu relief camp ta leiriba shing na Thagatpa Phongdorakli hiramasiga mari lainana Rahul Gandhi ga hagthengnana wari sanahobi haujikna phubala relief camp ta leiribe thodam santi kobi nupi amana paumi singda hai Manipur thokliba irang asi yengshinnabagi damak Rahul Gandhi na Manipur laklamba asi handaki asina ani subane adumoina ma phubala relief camp ta laklambadi ahanbani mahaka wari sanabada relief camp ta leiriba sing asigi khonjel hoina parliament laubiyo Manipurda NRC chananaba honabiyo Manipur amasung Myanmar gi lonabada mapung phana border fencing tauhanbiyo lamdam asida poppy plantation tawriba sing ase maruphangna muthanaba amade lamdam asigi reserve amasung protected forest sing ngak senduna thamnaba khongthang paikhatpiu haina taksinki maduda Rahul Gandhi na Meeyam gi apamba sing adu Thabakta onthoknaba angamba thakta honagani amadi Meeyam gi khonjel hoina parliament ta thoklakpa adu mathangi Parliament session ngaibiu haina Thajaba Piramki haina mahana Phongdorakli nakalamaromda Rahul Gandhi ga wari sanabagi matam adu ka henna tenkiba maramna hainingba wa khudingmak hainabagi tanja phanghaudabagi damak pendaba poi chahi listing ani henbagi puari leijaba lamdam ase mache tana thugaina ba separate administration talakli ba kuki singi thawong ase terrorism gi thawong ne maramaduna kuki singna taliba separate administration ase pibiganu amade Manipur gi apunba saktam kaihandana thamnaba honabiu haina su phongdokning bane adubu matam phangkidi haina su mahana makha taki अखोई मणिपुर सिदा NRC से चनहन बिबा border fencing फजना तौहन बिबा poppy plantation जे मणिपुर दे मरा फुकना मांगहन बिबा अमदी forest reserve फजना तौ बिबा असि अखोई असिमा तौबा पामी अदुगा अखोई की पुंसी दे तंगदु लेताबा पुंसी मो ओहन बिरगा अखोई इरमदम जुजामपुर दा अखोई जे हंजरगा अखोई सुजन नमजरगा इसा सिंग थाक्तना लेबदो अखोई पामजे